Kurumjari ISTV News Bank tabiriba pumnamukpo taram noksari hojahan bada muruba pau lobisi Angalwadi worker helper amadi staff singi honorarium pithok lagini haina Minister Mirabaina phongdokre Consumers Affairs Food and Public Distribution Department thabak lobada niyam lana sathare hairi amadi numit humni sumna chatharakpa taramapalak subasta level open judo championship loichinkre hojipau sandon mupijri Angalwadi workers helper amadi staff singi honorarium pithok lagini haina Minister Mirabaina phongdokre ngasi sanjen thongda leiba state guest house ta phangthokiba paumi singa unabada Social Welfare Department Director Chitrasu Siruyaki Mahana Makatana Haikibada ICDS project Makada Ladiba Angalwadi workers helper amadi atay staff singi tha taramari honorarium pithok tana ladiba se atubu matamda pithok naba sarkar ge thorang leire tha taramari honorarium pithok triba se hokibal singani taret lisingani nipal dege backlog lerakpa hobuna makatana adumak honorarium pithok pada puthaduna lakpadagini hanadi center na sada sama puthok lambani hojikna amuk state na tara puthokli amoromda utilization certificate piba matamda delay tobuna kudong sada basing asi thengnabani hojikti center na lisingani taranithoi tarahundoi gi ahanba amasung ani suba installment thadrokle thahungi honorarium gi oina lupa crore taramari lakh marphumathoi lising marphuhumdoi gi senfam pitharakle Sanction installment ki oina lupa crore taragamathoi lakh marphumanga lising taramari lona bahonari thagi darkar oba senfam asi crore taruk lakh taramathoi lising kuntranithoi samapal marphutara taruk ni center dagi backlog leiriba senfam asi crore nefumanga lakh kungamanga lising homputara mapal samapal hompunipal ni state kina crore taret lakh kungani thoi lising yankhai sahum homputara ni mana makha taraduna infrastructure matiksana leitaba Angalwadi sangsing sengatnaba honaragani Oles pencil ki matang da palladuna Oles pencil ki beneficiary sada marphuni thoidi account hangle account hangliba singidi thagi phonpon thopa senfam release tokre account hangliba bank ta salaga akuba marol khangba yagari lemhoriba sada taranipal gidamak district social welfare officer amadi subordinate staff singna fill the satuna account hangdoknaba honagani haiki mana makha taraduna state asida anuba Pamung sama chanba children home care sananba lupa crore taragani thoi sarkar asina yarmak toduna thamle mangna makha taraduna fithoktana leiba honorarium sing sarkarna pithokna ba honari maramaduna makha tana Angalwadi worker helper amadi ate staff sina makhal amatiki khongjang sangsin biginu haina arfil tawke yari makai koi sarkar na chu ngami ba makai pithokna ngamna ba hona jage loinana wa koi leiba koi hoji hoji thamanga gi Hong Topa, Mokoi, Pimon Topa, Shuko, Kutalera, Alina, Luna State Sigi, Uzi, sector and location Loibaga, State Kisiasi, and put the list of the Haraga, people Yamayam, Joya, Moki, Mekana, one of the Haraga, Laiba, Laipa Sigi, Brazani, Interesta, when the Loiba died, the Sinse, Papupana, Banko Panganaba, Janyana, Wakanyam, Honasi, Marats Data. Aikoi laiba tongan education natragana dahana gaigumba makhangi gaigumba amata tawbirakanu basu ina appeal tawjari Consumers Affairs Food and Public Distribution Department ki Civil Supply Inspector Delivery Assistant Computer Operator amadi Stenographer longnaba thabak thorom sing RR gi wangmada chathare hari Association for Unselected Candidate Consumer Affairs Food and Public Distribution sinduna ngasi Manipur Press Club ta pangthokiba paumi sing unabada Association ki President Samson na Department asina April tang taragama da thokiba notice amagi matung inna firm sing asigi damak matik sarba miui singna form thajinduna saruk yabi yagani haikrabasu Academic record yumfam moiduna thabak satribasi yaning de haike post vacancy legale rodera semana actor notification thoga mi mo ye da pesha raben twitter da notification thoga thabak to bihar ba dus mana koina rang case to bokon pa ma ma man kodel sum case to bise singana mem da ira jero ala sum de matum da thokta na da sigi dipa na first step na si hai ko se ri dang sa thokta na da concern minister dumchang mo director ji ya kokching jin na ga Thabak sang nabagi damakta saruk yakiba mioi amagi guardian amana phangdokibada candidate singda mangjongna khangan ba todana thabak long nabagi sathriba process asi RR gi wangmadani mari leinaba singna miyang sangbiu haike from grassroots suiri is takpadi koi as a kazamana singers they are ready to offer a route of corruption hangra harbi singdole Madu punama mayam candidates in the Praza, Simino was important policy
only makoina ko graduate and ko mata depend to master hayu da ba awang ba qualified with the finish high the graduate qualified with the forms submit to la la ini je sindi proper selection na hayu written la why ba the mode of selection di I can recommend it makan website mode da Langthabal Kunjamaya Lekai Dalaiba Songtham Chinglen Sanana Managing Director Oiduna Salaiba Modern Job Consultancy Center Kaisampat Amadi Tauda Babuk Lekai Dalaiba Uride Job Center Ase France na Matam Kaktuna Tingzile Hari Nasi France ke office ta pangthopa pammi singa unabra France ke secretary organization Premna Job Center ani asina mapalam da thabak tohangani haiduna yamlop centrum kya loksillam le hari loksin kiba centrum sing handu o haibidasu yadabadagi khongtang asi lokalakpani haike mangna makha na haikibada Sikkim dagi mioi amasu single sanana counseling tonanaba job asida thabak ton ke hari job center sing asi thingjin biga loinana mama mapa sing masa singbu thabak tohon ninglabadi kupna thijin biu haire job center ani asi koi leba miyam da masimba koi aran mathabak tawbu sing asi ri tangai fana puthok mathau tai habisimadi akoina koi leba miyam interest tawjabani masi kana gumba matagi interest masi koi sen thawbo na traga masi koi masimba thabak sing siga koi yamna pamjana tawba matna chade loinana makadana koi singba sendan lambi da yamna thawai hakjang yauna mari koi sendan bu lambi bu aran mungda koi yamna phatta mungda onthok pireba yamna career guidance when a levi job consultancy center ki maming singbu masi kana gumba koi XYZ consultancy center mana masingba koi thodok singa si makadana thugandana basu koi friends ki market ki thamjai Handak Supreme Court na masana semjaba mioi ohumna saba fact encounter case sing thijinnabagi committee gi report adu April gi tang amada pikat khrabasu hojik phawba report adu gi makha taba action amata lokatana tumina lesson kre haribo afumasi asumba werebadi taraina lofum thokte haina Manipur People's Party na thadropa cherolaman hari Thamari phajilaklaba phawba makha taba thabak karigi lokattabanu haibadu Manipur miyamda khanganfam thoi hairi Numit mangani subna androda satharukpa tarulk suba state level pineapple fair kam youth festival ngasi losin kre losin bagi thoromda social welfare minister AK Mirabai MLA Nepsa Kipzen MLA Sam Kumar na marui bamioi sing oina saruyakhe development organization na thambalnu market androda sinduna pangthokiba losin bagi thoronga mari lenena wangang kiba sing na phongdona kibada asoba industry leitaba lamdamasida mioi kyagi hingnu bagi lambi ase agri waste industry na ori Kihom thariba lomi sing makhoi market leramdabadu festival asina kramakaidi kanaba piba ngamlegani festival asi mafam hongduna pangthok haningbagi apamba phangdonakhi minister AK Mirabai na lamdam asina sinjaktami pal tangdraba matamda sakhalamjel mangthana sangsin bangamgani lamdam asida awonba ahongba purakna ba honabada mipung khudingmaki zawrba thodang lai haike Yana nungai jari badi lamdam masigi matam mamagi waram ba pothok mayam chingdo ngasidi lamdam masigi lujing kuren oi biriba Sri Sam Kumar na amadi leiriba lamdam masigi praja ka kusamna duna ai koi anoba economy da achauba mateng ama bangdo ba lamdam mama oi hena ba bona bada achauba festival asina ngasigi ai koi market da ai koi na yon bagi awa ba lehenda ba se masimagni hena ai koi na nungai badi All Manipur Bus Owners Federation na Imphal Churasampur lambida sang naina bus CN khigani haikiba wafamadu Churasampur to Imphal Taxi Owners Society na condemn toba phangdorle Manipur State Legal Service Authority amadi Solidarity and Action Against the HIV Infection in India Satina Sinduna ngasi Seraf Court ki conference hold legal service providers singyoiba sensitization program pangthokre haudobugi thoromda legal service authority ki member secretary Organisor district session judge Manipur East Manoj Kumar district session judge Manipur West as Imozana athoiba mithunglan sing oike Gunesor Sharmana ain gyoiba thabak singda miyamgi mateng fangnaba center ki sana kangrolga state ka khenaba leibana miyamda ain gyoiba mateng fanganna ba honabada sauna khudong sarba thenei masi koknanaba matamga sanaba thabak paikhatuna miyamda ahenba mateng piba mathok tai haike Sana konung Manipur Sarkar na loksin yaroi haina ngasisu wakan mifam setaki wakan mifam aduda saru yakiba singdi phawi bi kaithel imoinu kaithel ima lemerel kaithel All Manipur Film Producers Association iseme ibal love kombire kaithel kramabam lekai DCIS amadi salai taret maira paibigi lusimba lusingbi kyana saru yakhe
Imphal Dimapur Lambigi Maurom dagi Nagaland lomda kilometer kungamarum selgaleba Fesimada meter samarum sanasing Ninkaibadagi Lambi Faunaba Yadadba Adu Mari Lanaba Sing Akanba Tabak local Padagi light vehicle sing Nasidigi Sepiyakre Atu Matanda Hanagumna Lambi si Satoxasin Tobu Yanaba Sangtopi Tabak Yamnakan Satari Heidi Susanariba Cookie National Organization ge Army Wing Oriba Cookie Liberation Army ge Home Secretary Haupu alias Psycho Hau Naranungtil Sakang Dabasingna Sagolmang Police Station ge Manungsenba some 5 villages manakta Kulai Pibasing ambush Toduna Hat Kiba Tododa Sok Padagi Siza Hospital da Lakanarikiba Sahi Anida Ngaibi Maki Masanupi Jokim Nasinungtil Pung Amrum Tabamatamda Lekidre Jenevsky Dr. Timamana Ukul District Hospital da Lemna minor operation yauna punna operation taraga taret mai pangna pangthokre operation adu da Jenevsky Associate Professor Dr. L Jitendra Anesthesia gi Dr. S Thoiba Henba surgeon ahumamadi paramedical staff singalunena district hospital gi CMO Dr. Rai Khan gi matingalunena operation adu pangthokibani operation asi handaki asi tharaga ahumluk subani Tamelong district tasu team masina mamangda mai pangna pangthokre ukul district ta pangthokiba operation adu da gallbladder amadi angang khau lokthop yauna tongan ba operation tarataret mai pakna pangthoki team adubu lusingliba Dr. L Jitendra na phongdokhibada operation darkar oiba singi district singda leba mui singna Imphal lakpada khudong sadaba kaya mayoknaba amadi sel thungi awaba kaya yenglaga makhoi gi damakta ukul district ki CMO gi matinga loinana operation si lemna pangthokpani district atai dasu pangthoknaba khonagani haiki singdadi yam waba yam nangma Imphal lakpada anam lakpada mi mari manga mari di loina rakwa leifam chapam adu sangar of cross me am le jeda ba adu machine gi akoina khali tagno war sumateng pangbang am na wa haina mapam sida koi khanan la lakoni adu machine akoi gi leva pikraba state asida akoina whatever little ngam baduni tasena makti doctor science frontier hana koi boundary like the Vadu Mama, Wamdraga, so pick rubber stage, the Apuna Kitang, Shatagi to Wom. KCP Lalumba Group ki President Hitendra LS Lalumbana Kadar Singh one time rehabilitation ge sent from Mat Kibalite Hana Home Minister Gai Khangam na Fangdo Kiba Wafamadu Lofa Sigi Kadar Singh na Yaning de Fangdo Kre Nasi Imphal Skim Mapamada Pangto Kiba Paugimi Pamamada Lofa Sigi General Secretary Rosona Fangdo Kibada Party the Gitantokraba Lalumba Maitena rehabilitation ge sent from Mat Kiba Adu Masakang the Kadar Kaya Yauri Makoi Singh Adu Manunda Lake Hidraba Amayana Kadar Taragani Togi sent from Hauzik Pauba Supam Pangde Makoi Singh Adu Assam Rifles CRPF ITBPF Amadi IRB da Tabak Toba Kadar Singh na Anambani Kadar Singh sent from Mat Kiba Lalumba Mapanji Supi Oina Party the Gitantokrabani Mahana Cell Single Labasu Party na Amukhana Loksinbugi Wafam Late Taudo Singh Mari Lenina UBI 80 line North AOC branch manager Senade Haina Sangdok Liba Adu Tazabangamloi Mana Makhatana Hiramasigi Matanga Home Minister Nakadar Singh sent from Matte Haina Pongdok Krabanina Masigi Daita Mak Masana Pugadabani Kadar Singh Masakangdana Sahi Saduna Sel Loktokiba Lalumbagi Matakta Government Action Lokat Kadabani Pangdriba Sampam Singh Atuba Matamda Fangan View Haina Arfil Toki Lalumba Hitender Haiban Pajina Ahoy Soy Saiba was a pun Mitaraga Nitoy. Mitara Nitoida Ahoy ITV Oiva, and the Army Oiva, BDF Oiva, Shabi Oiva, I put the sea Mayam Zimana Sign Saraga, by such a local people not to Oi. That we see Hoida Ikam Nurhuda Elish Nur, Mind being Ruida. Pesalo Tui Matang di sign di mana tahu pesa kaito matam tadi dalam mana saraga pesa si lokto berpuna tuten tarani tu jadi beda tu uji matung tak angang si apa pesa pangdaw lokto kimia jadi mamai pos lagi rawan ini atau uji pangau tu apa maka taba mana sign di toraga pesa mana pesa ni raga pida macam ni uji macam mana itu foreign toraga anda simus foto jadi Hai basigi tuten taran toy plus tuten 70 gather was pesa pangdri bosigi matungina masih akoi deputy CM oiba hoi saga hengau na masih daita je logui gitamni hai bosai saite ki haini
ngasi phawba mapung phana sel phangna leiriba cadre sing paumi sing mamang da puthok utke rusida kobi mapuroiba lekhidrabi nupi mana maki mapuroibena hinglingai matama musung lekhidraba matungda karigumba senfam amata government ki maikaidege perkhiba leite khangsu khangde haiba wafamsu phongdorke adu masigi matang da ai kai su khangsu khangudre dugo bank account hangbudi hangoi moina hangna khiba aduga matungda ina bank da sadaga soi taw khibidi leite paisa su khong khangde ma lekhidaba matungga so ai gi wakhanda sigi matang da phangakani hai mokhanji khaludi ngasi mayam da phongdor pati khangai si Thasi tang ahumda Technopol Kendrugi MLA di Krungthangi mayamba thokpani haiba DK James alias Musin Fawu thangna yanduna hatpani haiba MD Farik alias Abotem Kowa Soramaning lekaidigi myoyasi police na phakraba matungda ngasi makhatana wahang phong sathanaba soramamang singya lekaidigi Muhammad Abdul Halim amadi mahaki masanupa Abdul Zalim Kowa myoy ani police na garang nutil pung taramathorum taba matamda mayamdagi phakre makoini phakibabu yaningba phongdoraktuna sorada lamdamadungi myoy gyana thoraktuna lambi thingbu khongjang jathake nomuyoiba mitlangbagi kem ama ngasi lalambung high school da phangthokre 1000 family na lekidaba ke tombigi ming da phangthokiba mitlangbagi camp aduda lamdamadungi myoy gyana masamasage nuaitaba mitki anabasing yengnake Club 25 International Manipur Star Volunteer Corps Amadi State Blood Transfusion Council na sinduna Love Your Motherland Donate Blood Now haiba thimda nomigoiba blood donation camp ama harangoi thongs maibam lekai community hall da pangthokre myoi sama henmena idan tonaki club ke founder secretary Karnajitna igi mahut sinba ba posak amata leitabana miyamna myoi punsi kananaba EPPU haiki asigumna silliba blood donation camp koi lebang miam da hadare maruina na ne han koi chei tai pa ding phuk leiba miusina idan to mi de halaga ngasi manipur da thengna riba iwat pe samasya asi hon bada mating pam ni na samjek Modern College Alumni Association na sinduna ngasi porompata leiba Modern College ki campus da ujar kya thakre association ki president Janmana association asigi golden jubilee thoronga mari lenana mahoksa ki fivam ngaktuna thamnaba pandamda u thabagi thoromase fangthokpani haike contribution to the society, contribution to the college. Being ex student would be contribution of the Tamji and a Kanarago Tabati Hobby. Lekhidraba Dr. Hesnam Nungsi Debigi, Humputara Humdorek Suba, Mapok Numit Marilena, All India Women's Voluntary Services, Pona Bazarna, Mongsanga de Leba, BB Paul Mental Development Home, the Sanatangabamadi, at the Polumka Yentokre, Taramada Home Principal RK Kiran, Lekhidrabi Nungsigi Mukpa Ace J. Kumar Singh Murkiana Saruyaki Voluntary Service ki President Bano Koizamna Mimana Draba Singh Hantana Yangbiro Devani Haiki Lining Hall Nauria Fologi Humputara Network Suba Taivang Thakibi Ningsing Thorom Saito na Pangtokre Mifamaduna Apopamaruki Tungan Tungan but Murkiana Saruyaki Mifamaduna Sana Konumbu Manipur Sarkana Loksingani Haibawa Famadu Atubumbatamda Handok Pinaba Haiza Bahina Waref Loke Hausimakatana Tabaki Pau Lobise Tabaki Pau Pizari Anbada SSB gi paramedical cadre Samagamapan Logadori Masagi Chahi Kungamanga Pawagi Manungda Libamiu Singna July gi tang Kuntrama Toi Pawagi Manungda Dakas Tarpayagani Hari Matangda SSB gi constable Trachman Karalogadori Masagi Chahi Kungumdoi Pawagi Manungda Libamiu Singna July gi tang Kuntrama Toi Pawagi Manungda application form Pishal Payagani Hari Matangda SSB gi constable driver Karalogadori Maigithak metric pass Tobagalona heavy vehicle gi driving license Pabi Miu Oigadavani Masagi Chahi Kungumdoi Pawagi Manungda Libamiu Singna Awang Poki Lamdam Oina Lakliba August ki tang Nipan Pawagi Manungda Dakas Tarpayagani Hari Matangda Indian Army gi Territorial Army officer khara logadori Mayithak degree pass to Bamil Singh Oigadavani Jun gi tang kuntra phawgi manungda chahini phuni thoi hendri Bamil Singh na August ki tang 35 phawgi manungda darkhas pisilak payagani hari Matangda BSF ki paramedical post yankhai gi mapal logadori masagi chahi kuntra phawgi manungda liba Bamil Singh na July gi tang 35 phawgi manungda darkhas thak payagani hari Matangda Indian Coast Guard ki Navik General Duty khara logadori masagi chahi kun phawgi manungda leiba miu singna July gi tang kun gamapan phawgi manungda darkhas tharak payagani hari magi thak class 10 pass tawbaga loinena mathematics natraga physics subject ta chada humpu phanggadabani hari
Mathangda Union Public Service Commission na Central Armed Police Forces ke Assistant Commandant khara long na ba ai ba changyang parikha lakle October ki tang kun da pangthok kadori masa ge chei kun ga manga phaw gi manung da leiba subject amada degree paira ba mu sing na August ki tang manga phaw gi manung da darkhas tharak pa yagani parikha center Imphal da oigani hari Mathakta pizza kriba thaba ki paw sing asigi hena ko pamarol gi damakta Babupura da leiba job center da gi khangbi ba yagani asigi unadi thaba ki paw bujaba matang as da loshin jare Makadapa Pauda, Taruk Suba, Mahiri Simbu Pukning, Togatpa, Amasung, Manamatum Pibi, Toromama, Pukau, Terapur, NDYC Ground of Pantokre, Toksom, Nabakumar Memorial Trust, Sagolmang, Infal Isna, Speaker T.S. Lokesogim Yang Makada, Pantokiba, Manamatum Yentopi, Tormaduda, Health Minister Funjantang Tonsing, Speaker Lokesor. Hills Areas Committee Vice Chairman Z Kikongbao Yauna Tungan ba MLA Madi Myu Kyana Saruyaki Todo Hendokpa Apapa Mahiri Singda Manamatum Biduna Ikai Kunabu Utke Minister Funjantang Tonsingna Mahiri Singna Tungi Apapa Mi Amamam Oinabagi Damakta Aran Belambida Satanaba Honagadavani Haike Memorial Iwa Jeban Wita This is hotel in Manasu Hawaii down Hondaba Masim Amdama Hawaii Tano Pado I say this hotel say Apupa Nadi and I Amaromda Hangangi Apunba Clubs Association Singna Punduna Semba Uplift Development Organization Huko Amadi Unit Development Organization Singna Sinduna CBSC Bosem Amadi Kosem Gi Parikha Singda Sada Hompogi Matakta Fangba Mahiroi Marfuma Thoida Sel Amadi Kholol Port Piduna Puning Thawat Hangangi Fantobi Lampakta Pangthopa Tormaduda Kendrugi MLA and Biren PSED da EE Oiba Vigadon Yauna Muyana Saruyaki MLA Birena Larik Laisu Hairaba Mui Singi Masing Yamkalaklaba Matamda Kunaya Sigi Apaba Makeda Propangangani Haike Our society how can I government service I job creator with organization qualified already. I like only 5 job concentrate on Lions and Lioness Club of Kansipurgi induction cum installations ceremony ama ngarang Lions Club of Kansipurgi Secretary Budibantagi Yumda Pangtokre Taramadda Lions Club International District 322 Digi Vice District Governor 1 Manikumar Yauna Tongan ba Muykiana Saruyaki Moibel Tingal Lekaida Koilas Tabada Seasonaba Black Topping Tripod Ama Huran Bagidama Lekaina Farga Warcre Parba Muedudi Pebam Maipak Say Kuntramapal Apopa Tomba Kamong Langolzum Awang Lekai Digni Mark Rixo Toba Muini Hairi Kamuzum local Koba Muemana Sahi Taramatoi Kaktangai Binupi Misa Ama Faknung da Izet Mangan Kiba Tonga Dubu Tongan ba Luf Kiana Yaning the Bafundrole KS Adubu nothing about Honor Labadi organization Kiaga Pulaga Kongzen Kia Sansingani Hana Rep Kills Asigimtang the same Kiba J Sin Tadropa Zerolamana Hairi Housing Makatana Sanabuki Pamu Lobisi Housing Sanabuki Pau Lobisi Taramapalak Suba State Level Open Judo Championship Ngasi Sai SAG Indoor Hall Loisin Kre Manipur Judo Association Sinduna Satharak Championship Asi Loisin Gi Thoramda Deputy Chief Minister Gai Khangam Works Minister Dr. Ratan Kumar Su Saruyaki Ngasi Pangthokiba event singda gold medal Pangkraba Singh Adudi Junior Jutta Sagol Bangi S Rakesh Junior category da Lilong Sajing Digi O J Kumar Junior Ge -60 da Sagol Bandigi Anil Kumar Nupi Masagi Jutta Kansipur Digi TH Sauba Junior category da Mang Imphal Ge Dhanapyari Amadi -52 kg da Kangaboki Kiran Balani Mai Palaba Sanari Singh Asida Medal Singh Su Yantoke Tormadu Saruyakiba Deputy Chief Minister Gai Khangamna Manipur si Matamamada India ge ate state singna Sakang Biram Dabadu Nasidi Sana Khonaba Madi culture na state sibu Punamakna Khangnare Masi Punamak Sanari Singhi Honazamani Aikoi Punamakna cooperation lerabadi Bahar ki manungda state asina Mayam dagi Hiram Kuding Makta Mangzil Thaba State Ama Oibang Ngani Haiba from Thamke Taramadu the Saruyakiba Works Minister Dr. Ratan Kumar na Handak Pangthok Liba Championship Aduda
individual oina thopagi thong asi matung tarakpada championship singda amuk hanna tawdana appeal tawki isa gi napalna sanori singbu manganaba tawridabani isagi oijaba thaluktuna sanori singidamakta khanbiduna tungi asanba miengda yengsi haiba wafam thamke akoi khudingmagna aigi wakhalsi thadukna re harga akoi apakpa asanba mieng ama da thammakana akoi gi hawgalai ba angang singna se bas koi punna wonna minaraga akoi sogat minaga dabani haiba wakhalona doda apakpa mieng amagi makhada akoi sangsin minas Kumalampak Sport Complex ta Leriba Rose Garden da ngasi Manipur Master Athletic Association senduna handak Bangalore da pangthokiba kontramari suba National Master Athletic Championship da saruk yaruba sanori sing okre tamadu da Manipur High Court ki Senior Advocate T.S. Binoy Kumar Association asigi President B Anguksana Sharma Chief Advisor S Ibohal Amadi Association asigi thaupuba atemi kya so saruk yaki Championship asida Association asigi teamna gold medal nefumapal silver medal kungataruk bronze medal kontramatoi apunba medal samaga taruk fanglakhi tarmadu da saruk yakiba sengna championship asida state asigi team ani thokibadu laibak thibani karigumba amatta oina punsinaduna saruk yaramlabadi hena performance fajaramgani matung tarakpa championship ta amatta oina punsinaduna state asigi hena mingset purakna bahonasi haiba wafam thamki championship asida medal fanglakhiba sing amadi women team champion gi trophy su athlete sing aduda khusinakhi Imphal West District Football Association sinduna Kumalampak Sport Complex ta leriba artificial football turf ground ngasidagi taramari raksuba as Birendra Singha Memorial Super Division Football League ngasidagi hokre hawdobgi thoromda SDO Imphal East Somorjit Salam Imphal East ki sub registrar T Fulen Maitaina tormo pusing oiki ngasi sanakiba hanba match ta YDO haino khongyambina Sagolbal United bu goal animada maitiba pikre anisuba match ta Nako Nambul Mapalna Thau ground bu goal ahum sinoda thoikre Bangalore da handak pangthokiba kontramari suba National Master Athletic Championship ta gold medal lawraklabi Sama Devi opagi thoromama thangwebal thingal lekha da leiba YU Diogi club ta pangthokre Councillor Newton Chandra thangwebal thingal lekha gi President Arun Yauna miyokana saruyakhi Tharong mari lenena Sama Devi da miyamna khudol pot piduna puning thawatki Councillor Newton Chandra na haikibada Brazil da pangthokadorba International Master Championship ta Sama Devi bu saruyana na ba honagani haike Uripo Khaidem Lakai gi Nona Sadopa Community Hall gi Saruk Amadi Lakai Asimaki Jimama Uripo Kendra gi MLA L Nandakumar Amadi DGP YJ Kumar na sangakre Ngasi Uripo Khaidem Lakai Development Society na sinduna Ima Nganulema Community Hall da pangthokiba thormaduda atay masak naiba miwikyaso saruk yake Hauzik makatana atay topa pauk singamu pizri Thasigi tang mapalda Bisnupur Ward number 38 da lebi class 6 kapta tamlibi nupi masa ama ward asimukta da leba oinam Sundar Kauba sai kuntraum doirom surba miyoyamana namduna izet mangan khibagi matangda ngasi MSU headquarter gi office ta paugi mifam ama pangthokre paugi mifam aduda MSU kada amadi cell welfare gi member kyaso sarugya khibi kada gi cell affairs secretary Bimolana phongdo khibada mayai kaba nisa sabadagi nupi angang singbu kunai sida hantana yengbugi thodo toina thokle hidamasida Manipur government na tumina lesin basi labak thibani haiki thodo sigi matang sem kiba JSC gi spokesperson and Sorojini na phongdo khibada mama mapa na paisa tana ba sat khibagi khudong saba loraga sahi noribi nupi masasi izet mangan bibigi thodo thokibani mamang da su sahi noribi nupi kya izet mangan khibagi thodo laikre thodo sing aduda senari ba miui sing asi phawba matik saba ain gi serak pi khiba irei leitre handaki thodo asida senari ba miui ain gi oiba matik saba serak athu matamda pidrabadi akanba khongjang kya sangsingani haike akoi government gi saita hoyi iram da masida no makangna tholai basida forensic ki aduguma chemical sing walan bidana ba amadi ngasagi staff sing walan bidana ba era stohan jadingi togiu karigumba maduna maram orakanda chachi thagapan nangdrakanda case fail oba taragadi maduni daita punamuk sarkar pom thoi Sarugya kiba MSUgi Secretary General Ronald Laisang temna phungdo kibada lamdamasida nupi angang singda sathariba miwat minei singasi koknanaba MSUna hanba leitena khongjang kya sangsingani handak tholiba thodosi MSUna taraina lode mahiroi singbu mapung phaba amasung magoleba education fangana ba khonari ngai serakta kanagumba kharana ngakpifam thoktaba crime sing satharakpa asi MSUna yengduna leiroi phungdokhe masina taba khoina ikai bidagi haidoktan leihiba kaya amsu leirangani
mase khoina skumba crime sing si thokta bagi da mukta si education da skumba gi selection bagi syllabus si tangai phadana hapta ba yar ta brahim si emsu gi mo tamoina thamsage manipur da ngasi nini humni sida khabada yarai si rape case ki case ahum mari di yaure masi kari dino hay tar da di khigi keno sing sida sigumba gi fattaba wakalon khalak mai tare ne khoina kari hay tare ne sumbai wakalon si kamana control to gadagi hay bagi syllabus tumba kai gumba khi sex education gumba si ningthina kai syllabus ta hap to dagi masi thorapani hay na emsun lawi asigumba nupi ngang da crime jathaba scenery ba kai miyoi sing asi masigi ain sina matik sana sa pihani Lottery Club Imphal gi nifu suba installation ceremony ngasi Lottery Multi Service Center Mantripukida Works ki Minister Dr. K.S. Ratan Kumar na chief guest oiduna pangthokre taramaduda Lottery Club Imphal gi ing lisingani taramdoi taramari gi president oina thau pugadabi Dr. A.S. Priyosakhi amadi maki kangbu singbu wasak lobi thorum pangthokpaga loinana nauna hapsilaklaba Lottery Club ki member singsu wasak loki taramaduda saisakpi Sunita Nepramda annual scholarship piki ubagi sakti later miyoi anida thodok handokpa academic career da mak wangna phanglapagi da mak scholarship pibaga loinana nupi masamada wheelchair piki nauna hapjalakpa member taret wasak lobaga loinana thormaduga mari leinana yaski parliamentary secretary M Prithviraj amasung chief guest okiba Dr. K.S. Ratan Kumar na lupa lising yang dan tauki tarunga mari leinana Dr. Ratan Kumar na Rotary Club Imphal na miyoi bigi yaifana bagi damakta paikal liba thabak thorum sing yamna pukning ningai ni aiba singna phongtok lamba phajarba wafam sing palladuna Dr. Ratan Kumar na Rotary Club Imphal na lamdamasigi sotharaba praja singbu yaifana bagi damak hena afaba thabak thorum kaya pangthokani habigi thajabasu thamkhe Saita Thopan Lupna Department of Art and Culture Manipur State Kala Academy Madi Manipur Jagoi Maruka Khusam Naduna Pangthokpa Indo-Bangla International Poets Meet ki Thoromda Thoromapu Oikiba B. Jayanta Kumar Sarmana Saita Gilamda Jad Bijat Khaide Furuf Amagi Naksinaba Mari Purake Harbadi Saita Natana Atopalambi Leite Haina Fungtokre Wafam Singasi Jain Manipur Dance Academy ki Auditorium Hall da Pangthokiba Poet Meet Asigi Makhat Sathara Pathoromda Mahana Fungtokibani Thoromaduda Lamdam Asigi amadi Bangladesh ki masak naiba aiba aibi kyana saruya ki taromapu kiba Bangladesh ki aiba MD Inayat Alina Manipur ki fazarba nat culture amadi kala sanskriti bu awang thakta thangatuna wafam kya phangdoki Padma Shri awardee Ratan Thiam na haikibada ngasidi Bangladesh ki dakada maitai sing mami samjilakle Bangladesh ki tongan pa mafam singda khundariba maitai singna dakada amuk hanna maitai singbu leirami haina unaba honariba sigumna lamdamasida leiriba aikhoina honarisi haike Kaksin Kuno Bajari Akoibada Social Welfare Association Kaksin Kuno Thobal District na lamtu sengbagi thabak pangthokre tongan ba miam punba mafam singda thabak asi makatana satakigani haina association asina khanglakle Imphal East Naharup Gram Panchayat ki manung senba Ward number 3 ki MGNRE GS ki job card holder singna Panchayat asigi pradhana sathariba thongda pendaba phangdoktuna dharna ama Naharup mai lekai da phangthokre mifam aduna pradhan thoksom sanjitna ward asigi makhad leiriba job card holder singda manabam yengdabada natana mamangi leiramba pradhan gi matamda job card ki makhada thabak suramba me kuntragini thoibu pradhan thoksom sanjitna lokthokuna job card holder singi right pabu yaning da phangdoki job card holder nupi amana phangdoki bada pradhan sanjit ki makhada leiriba job card holder singda manadaba mi yengduna mioi amamna suriba numit masing aduga mi aduna fangliba senfamga asugi mati khenare kanagumba mioi amaduna suriba numit adudagi hendokna khusuman hapa aduga kanagumba mioi khradana suriba numit adumak fanganba yaningde bharat sarkarna piba sabchaba numit masing adudamak sujake madugi sabchaba senfam pibiu haike ngasi muruba baw amukan pijri Angalwadi worker helper amadi staff singi honorarium pitholagani haina Minister Mirabaina Fangdokre Consumers Affairs Food and Public Distribution Department tabak lobada niyamlana sathare hairi amadi nimit humni sumna chatharakpa taramapalak super state level open judo championship loisin kre ISTV News meng tabiru punapo mukana kramjare